NIA misang mikai nai KZC Manipur thok libe irang asigi madung sen na mamang sahi 2024 gi January taraga tarita more bazar marakta kuki militant sing na attack sathaduna Manipuri police commando gi personnel ani hat kibaga mari lenana NIA na fa ki bathang milen Marte Guwahati High Court na bel thadok ram matung kuki zo council na National Investigation Agency NIA misang mikai nai ba investigation agency ni haina phongdorli KZC gi Secretary of Information and Publicity gi Ginja Boljong na sahi tawduna thadorok statement amada thang milen Martebu systematic target tawduna larna maral siduna NIA na fa kibani aduga Guwahati High Court na thangmilen Marte gi mathakta siriba maral sin asigi prime facie evidence sing leite haiduna lupa lakh ani PR bond galoina na security ama yauna bel da thador kibani masina takpati kuki jomyam asi investigation agency sing na larna maral siduna phabagi thabuk sing Leptana Sathari statement asina makata radun high law enforcement agency amadi Manipur gi chief minister oiramba N Biren Singhan haurakpadagi hauduna miseng mikai naidun kuki praja miham singda maral siram matung NIA bu khunek oina sina dun kuki jo singi aranba tana bahonari statement asina high kuki zo community singi mihching buna ilai lai na prosecution section p duna makhoi sing asibu irang thokhaliba mioi singni amadi lamdam asina santi le hendaba mioi ni hairi aduga India gi justice system asibu double standard oibatana tana misang mikai naibigi mungdu kuki zo community gi mioi singda sathari maram asina nakal animakta sapmana ba midyeng thamduna justice purakpana asumbu oigani haina phongdorli Rahul Gandhi hat kani haini ki halakpa BJP gi spokesperson fanaba Congress na Home Minister da taksin kre Leader of Opposition Rahul Gandhi na live TV gi debate amada wangang ningai de Kerala BJP gi spokesperson Pintu Mahadev na Rahul Gandhi pu matbak ta kapthat kadabani haina phongdoki pu wafum ga mari lenuna Congress ki General Secretary KC Benugopal na Home Minister Amit Shah da se idun wafum asigi matang da lokhat pam thok action lokhat na bahai kre Rahul Gandhi da hat kani haini ki halaki pu wafum asi maram oiraga Congress party gi marakta sauna nunang basing phongdok nari masigi loina no Home Minister thaki ba Benugopal gi seror adu da government ne yamna thun action lokhat kadabani haina dabi tawri Rahul Gandhi da hat kani haini ki halaki pu wafum asi Kerala gi spokesperson Pintu Mahadev na Rahul Gandhi na TV gi debate amada wangang ni karigumba Rahul Gandhi na Prime Minister Modi gi mayok ta wangang labadi Rahul Gandhi asi mathabak da kaptun hat katabani haini ki halaki hairi Rahul Gandhi bu ki halaki ba thawung asi BJP government asina tumina laithuk labadi lebak asi da violence sing saugat pani haina lawba galoina na democracy da singna bani haina lawgani hairi amarom da Kerala Pradesh Congress Committee President amasung MLA Sunny Joseph na Kerala gi mari na police station sing the state asigi BJP spokesperson gi mathakta FIR sangadabani haina dabi tawkhibaga loina Congress closing Rahul Gandhi da hat kani haina phong ki halak labasu Kerala state ki home department na thawung adu hojik phaw waksin na lawdri masina takliba asi BJP asi national amsung state ki makok thongba sing na violence ki oiba thabuk thawung sing saugat libra amadi democracy asibu hat na bahot na ribra haina wo hangkaya hangli magna makhata raduna hai Rahul Gandhi asi nations asigi secular gi masak sing amasung amata oibagi Wakal purakna ba phot na balusing ba mani mahakna praja miyam gi damakta yai phana bagi parliament gi manung amasung mapal do phot aduna lagli India gi miyam bukari su leitana khan bagi mong de BJP government asina sathriba thawung sing maru oina voter list semdokpa amadi lana vote kan naba amadi miyam da sathriba right mat bagi thabuk sing asi thingna bagi damakta Rahul Gandhi na hojik akan ba khungthang galoina na India pumba da campaign sathriba ni hai ki magna hai India gi pori da Congress na kathuk pa galoina na India na ning khatam lakpa gi hauna secularism amasung democracy bu ngak na hona bada lagli serek asta Congress ki leader Rahul Gandhi hat kani haina ki halaki ba thawung asi Congress na khak tumina laithok loi haina mahakna makata na pungdoki Maikai khangdana lakpa Nongmei Maruna Panbadagi angang ama soklai maikai khangdana kapthorakpa Nongmei Maruna Panbadagi chahi taraga mathoi ta ngairiba angang ama soktuna Rims Hospital da laikhan nakre thawdok adu Namban Police Station konba malom mamang laikai ja thokibani soklaba angang adugi maming sagol sem mani thoiba apokpagi ming sagol sem basanta kawi thawdok asigi matangda police tagi phangwa pawgi matung ina ngarang numidang pungni pan ga makhairom taba matamda thawdok asi thok kibani maikai khangdana pairakhiba Nongmei Maru aduna mani thoibagi khutta pandana sokpadagi khudakta Rims Hospital da pukhatki pawadu tabaga Namban Police ki team ama laktuna yengsinbaga lon case ama so lokhut khre hairi panbaya badi hojik asi meratha hugulakpagi ima Panthoibi amadi Durga Puja naksilakpadagi Manipur gi tongan kaya da ahoba makhol gi bombula thabagi thabuk chathanaribani loina na asigama matam asida kanagumba kharna bombula marakta Nongmei kapthokpa yaunarpadagi mi sokpagi thawdok kaya mamangda su thokiba laikhrabani BJP vote huran bagi mathakta se huran bagi thawung chat thei Rahul Gandhi Uttarakhand handak exam gi paper leak oikhibagi mayokta mahiroi sing nakan ba khongjing chingsin khibada Congress lu sing Rahul Gandhi na mafung phana saugat kani haina phongdok khibagi loina na BJP di vote huran bagi mathakta se huran bagi thabuk thawung chat thaba khwaide gi tolaba miyoi sing ni haina BJP bu maral sikre Rahul Gandhi na high center da lenga pariba BJP asina ngasi di miyam na vote huran ba party ni haina khangnare makhoi gi atopa maming
चे हुरानब कौगदबनी हाइकी सेंटरना लेरिबा बीजेपी अमदि बीजेपी ने लेंगाक पाइरिबा स्टेट सिंगदा पार्टी असिगी लुसिंगबसिंगना नहासिंगी थबक फंगदबगी मतंगदा करिसु थौसादना लेथोकपा ngamli मखोइना थौ वाई याउरिबसि भोट हुरानदुना कमदौना पावर पाइगनी अमसुंग चे हुरानदुना कम्पिटिटिव एग्जाम सिंगदा थमोइ सिंगजबा नहासिंगबु नमथरगा सेल पीबा ngamba मिसिंगबु थागतपा असini उत्तराखंड सबऑर्डिनेट सर्विस सिलेक्शन कमीशन लोब ग्रेजुएट लेवल एग्जाम द क्वेश्चन पेपर लीक ओइकेबसि नहा लाख कयागी मांग लान थुगाइबनी हाइन फोंदोखी लोकसभा एमपी बिमोलना लोकल एरिया डेवलपमेंट फंड की लाइफ बोट अमदि रेस्क्यू इक्विपमेंट क्वेश्चन नखरे लोकसभा एमपी इनर डॉक्टर अंगुमसा बिमोल अकोई जमनंगसी एमपी लोकल एरिया डेवलपमेंट फंड 2025-26 की मखादा मणिपुरी फायर सर्विस द नेशनल डिजास्टर सिंग थेंगना ही सिंग अमदि रेस्क्यू इक्विपमेंट सिंग असि क्वेश्चन नखरे मणिपुरी फायर सर्विस द ही सिंग अमदि रेस्क्यू इक्विपमेंट सिंग एमपी बिमोल क्वेश्चन नरिबा असि मणिपुरी स्टेट असि थोइना थोगलिबा इस्ताव अमदि नेशनल कैलामिटी सिंग थोरकपा याबगी ओइथोकपा याबगी फिबम लैबा मरमना नेशनल कैलामिटी असि बु थेंगनाबदा असौ थौदांग लौरिबा मणिपुरी फायर सर्विस के दमकता खल्लगा हाइरिबा खुसु कुलाई सिंग असि क्वेश्चन नखिबनी असि क्वेश्चन नरिबा खुसु कुलाई सिंग अदुगी मरकता inflatable rubber rescue boat ama aduga hi asibu thaunaba 30 horsepower to stroke Suzuki OBM engine ama life jacket nipal life boy ring nipan ni hairi MPSC office tagi thador pasero lamagi matung ina ngasi question naribu khusu kulai sing asina Manipuri Fire Service Department da state asida isau maheulang puk ama national calamity sing thorak matam da sauna mateng pangduna national calamity asina सोखन गदौरबा मियोइबगी पुंसी अमदि लंथुम कनबदा खरदंग ओइरबस मतंग पांगबा ngamlagani हाइरि TYCM की खोंजंग सौगतकनी लुप अनि इम्फाल दा लेरिबा ट्राइबल गर्ल्स हॉस्टल दा लेसिलिबा पैरामिलिटरी फोर्सिंग नुमित तरागा मंगानी की बनुंग दा लौथोकदबनी हाइना ट्राइबल यूथ काउंसिल मणिपुरी TYCM की माइकेदगी अकनबा मतम थाकिबा दुदा जोमी स्टूडेंट्स ऑर्गेनाइजेशन मणिपुरी अमसुंग ऑल इनपी स्टूडेंट यूनियन ना सौगतुना तक्सिलगली महिरुई लुप अनि असिना तोंगान तोंगान थादुर के बसे रोल सिंग दा पैरामिलिटरी फोर्स ना ट्राइबल गर्ल्स हॉस्टल दा लेसिलिबा सि इम्फाल दा महितम लिबा ट्राइबल महिरुई सिंग की राइट्स मतपनी नमफु तौदन हॉस्टल दा लेरंबा महिरुई सिंग तानथोरकपा असिना सेल संग तोंगान तोंगान मफम सिंगदगी रेल लौदुना लैरी महिरुई सिंग की ममा मपासिंगसु इमुंग मनुंग पुनब अमदि मसासिंग महितमनबगी सेल तानब होनबदा साउना अवाब मेउनहली मरम अदुना TYCM ना तालिबा डिमांड असि फंगद्रि फावर ट्राइबल महिरुई सिंग की राइट्स कनब महिरुई लुप अनि असिना हनबा लैतना होनगनी हाइना फंगदुरगली लोइना ऑल इनपी स्टूडेंट्स यूनियन की माइकेदगी TYCM ना ट्राइबल महिरुई सिंग की दमकत होनरिबा असि मपुंग फाना सौगतकनी हाइरि इंडो म्यांमार बॉर्डर फेंसिंग द मोरे मायागी ट्राइबल विलेज कया अनि थोकना खाइदोख्रे इंडो म्यांमार बॉर्डर दा हजिक चथरिबा बॉर्डर फेंसिंग असिना बॉर्डर दा लेरिबा खुलसिंग की सोशल कल्चरल अमसुंग इकोनॉमी दा साउन अकाइबा पिरे गोबाजांग विलेज असि मणिपुर की बॉर्डर टाउन ओरिबा मोरे की मया नकना लेबा ट्राइबल सिंग की खुल अमनि इन 2011 दा सथकिबा सेंसस की मतुंग इन खुल असि दा युंग कुथ्रा मंगा की पुन्ना मियोय चाम कुलहुमदै रोम लै खुल असि की मरु ओइबा हिंगनबगी लंबी असि लवु सिंगु तौबनी हौकिबा सही 2010 दा एप्रूव तौकिबा इंडिया बर्मा बॉर्डर फेंसिंग प्रोजेक्ट असि की सरुक अम ओइना सेंट्रल गवर्नमेंट की माइकैदगी गोबाजांग विलेज दा बॉर्डर पास अम हंगतुना थमली इन 2014 दा इंडो म्यांमार बॉर्डर की सरुक किलोमीटर अहुमगा 47 की बॉर्डर फेंसिंग असि मपुंग फाना खाबा लोइख्रे मसिना मरम ओइरगा इंडिया अमसुंग म्यांमार अनि की मरकता लैरंबा ट्राइबल खुल कया अनि थोकना खाइदोख्रे इंडिया अमसुंग म्यांमार की बॉर्डर लैरबा खुलसिंग असि हिस्टोरिकल ओइबा मरी अदुमक लैनै ममांग द इंडो म्यांमार बॉर्डर की सरुक किलोमीटर 10 सांगो बॉर्डर की सरुक अमा फेंसिंग खाख्रबा मतुंग इन 2024 की मखाताना किलोमीटर 10 अमगा बॉर्डर फेंसिंग खाबा लोइख्रे ऑब्जर्वर रिसर्च फाउंडेशन की एसोसिएट फेलोशिपर बेनार्जी ने फोंदोखिबा इंडिया अमसुंग म्यांमार बॉर्डर खुंदारिबा नागा कुकी मिजो चिन्ना सिंह फुरुप सिंह असि कल्चरल प्रैक्टिस अमसुंग इकोनॉमी एक्सचेंज की ओइबा अनक मरी लेरी इंडो म्यांमार बॉर्डर किलोमीटर लिसिंग अमगा सदरुक निफुगु हुमदै सांगबा लमखै की सरुक असि अरुणाचल प्रदेश की ओइना किलोमीटर संगा कुन नागालैंड की ओइना किलोमीटर 2 के तरागा मणिपुर की ओइना किलोमीटर 100 मौद्रा का निपान मिजोराम की ओइना किलोमीटर 110 असि फावरगा चलिबनी लैंड रिसोर्स डिपार्टमेंट ने लमलैबा योनबगी मतंगदा थोखिबा नोटिफिकेशन कैंसल तौगदबनी कुकी इनपी था असिगी तरागा निपान दा मणिपुर सरकार की लैंड रिसोर्स डिपार्टमेंट स्टेट असिगी मनुंग दा लम योनबा लैबा अमसुंग रजिस्ट्रेशन के मरी लेना थोखिबा नोटिफिकेशन अदु मणिपुर गवर्नर ना मिलेंग संगदुरा कैंसल तौगदबनी हाइना कुकी इनपी के माइकैदगी ngarang मणिपुर गवर्नर दा मेमोरेंडम अमा पिसिन तक्सिन ख्रे हाइरि गवर्नर दा पिसिन के मेमोरेंडम अदु दा हाइरि बना लैंड रिसोर्स डिपार्टमेंट ना थोखिबा नोटिफिकेशन अदु तंगदु
tungda singki area sing the yamna kai gida amani notification adu gi matung ina tribal hill area sing the historical amasung legal protection adu kanthokla kana gumba individual natragana entity ama valid document ge loina na mafam ama da hektar lam leibe yaba ge ayaba piba asi yamna mung ta da amasung lose da bathongni singi area sing the leiriba lam sing asi tradition ama oina tribal singi reserve tawduna leiribani adu anoba guideline asi gi matung ina nan tribal sing na singi area sing the lam khopsin be yaba gi khudong saba ka adu piri Land Resource Department handak thokhiba notification adu yamna thamoi sokningai ni state asita hojik thoklibi irang asi maru oina majority community sing na singi area singi lam sing asi mikaba amasung pambadegi na koina na thoklakhiba irang amani haiduna nauna thokhiba notification asina tribal miyam da thopa kiba amasu sauna piregani state asta lengak sasan tawrakhiba government sing na tribal li longak senaba hojik leiriba law asi hena session hannaba hotnabagi mahutta anoba lesson kaya semduna yamna toina attack tobagi thawong sing sathai thawong asi tribal sing identity amasung traditional land ownership ta hakthengna akiba pibani mamang de leramba government aduna majority community sing scheduled tribe demand gi state chawgali ba si tradition am oina hill gi tribal community sing na mapu eriba sing gi lam sing asi lawsin na hona bani hawjik lairiba di manipuri land revenue and land reformation act listing changpan humpu asi gi sing gi area da extend tawde ek asi manipur gi tampak ki lam gi area sing khakta da apply tawbani aduga sing area sing asi tana Indian constitution gi article 371 sina customary law amasung traditional system amu oina lamsing adugi mapu oibagi hak adu piribani Indian constitution ke article 371C asina hill area committee ki constitution ki khuthang de singi hill tribal area sing asigi separate administration ki provision ama piri masig loina na state asida leiriba tribal singi land right asi manipuri land revenue and land reforms act ki section lising amga samngaga Nipan ki provision sing na tribal land sing nan tribal transfer to the athing piribani hill tribal area sing the protect taunaba law laina September taga ni panda land resource department na thokiba notification asi singi miam gi sentiment de yamna pen da amasung nunangba pokhalle state government leiriba constituent protocol sing asi ngang na hill area committee da piriba autonomy grant adu ikai khumnagadabani loinana land resource department nauna thokiba notification asida governor na meeting sangtuna cancel tawgadabani haili Naxalite ki ceasefire gi wafam center ya khidre machang chahi gi march phawda Naxalite maru phangna loisilagani Amit Shah Central Forcing Naxalite sing gi mathakta hojik sa thaiba kan operation asigi marakta Naxalite ki maike gi center gi ceasefire tawna ba pukalagi wafam Union Home Minister Amit Shah na ya khidre Mathang chahi 2026 ki May 13 phawbu gi manung laibak asdagi Naxalite maru phangna muthalagani haina lauthokre Union Home Minister Amit Shah gi maike gi makhata na phongdu ki da Naxalite lalhoba sing amsung security force ka ceasefire tawna bagi wafam amat laite makhoina kulai thadoko pamna ba security force sing na surrender tawgadabani ceasefire gi mathauta de makhoina kulai thadokpa matamda police natra security force ki site gi Nongmei Maru amata kaploi Naxalite sing maru phangna muthatriba phawbada hojik sa thariba operation asi loisenba tawroi Chhattisgarh BJP ki lengak sasan lakhiba sahi ani gi matam asida Naxalite lising ani ga chamaga taruk khulai thadokuna surrender tawrakre Naxalite lising amaga sadret humdrana fakre samga humphuna hatkre in 2004 dagi 14 phawgi matamda center da congress ki mane mohon lusingba sarkar na leiri phawbagi matamda mane mohon lusingba sarkar leiringi matamda yengnabada hojik asi maoist na miyam amasung security forcing da target tawbagi sang yamna hanthare center da prime minister Narendra Modi na lusingba lengak hek lakhiba matam 2014-24 phawbagi manungda Naxalite sing na attack tawbagi thawong sing chathaba security force sing si sang asi sada 73 aduga misam sibagi sang na Sada humdraga mari hanthare kulai thadokuna saklorba Naxalite sing sarkar gi maikei gi taram okani adubu kulai sina tuna micham miyam yauna security forcing da target tawba tarabadi makoi sing adubu thiengna ba haisi sarkar gi mathongni masida samam ningai amasung sayedaba policy amata latest central government gi maikei gi central force amasung police sing da Naxalite sing maru phangna muthatpa yauna makoi gi arm supply line amasung funding thidoktuna maduda senaba sing gi mathakta sabsaba action lawnaba free hand piri haina Pongdoraki border fencing khabagi thabakta cooperation piraroi Myanmar galo naba India gi ngamkhaida border fencing khabagi thabakta makhal amatagi cooperation piraroi haina Kuki village chief taruk na punna khuyak piduna thadorokpa cherol amada pongdorakli cherol asin hai border fencing khaba amasung free movement regime FM marchan hantabagi mayokta yaningdaba kholau kya lauduna laki
यूनाइटेड नागा काउंसिल हिरम असिगी matang de yaning de phongdokibaga maramna yasinaba puraknabgidamta UNC gi mihutching kauduna wari sanaki adubu ngasi phawi yasinaba ngamdana leiri kuki jofrop ki yenglaga political demand phangde phawba amasung state asida tang tulai taba film hanjilaktriba phawba kuki chief singna border fencing khabagi thabakta cooperation pidana warep lawre mari lenaba authority na sungam khai sambal khabagi thabak khudakta lepiyu haina appeal tawrakni